Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitarani na khurumjari hojik ngasigi samlapa mariba pau sing lobirase Haukiba Nomaizung Numit Kasar District ta Madrasa Amagi Ureb Uyung Tamladuna Assam Assembly gi Deputy Speaker Amadi Senior BJP Luchingba Aminul Haq Loskarna Private Madrasa Singdi Kaidongwai desu Thingziloi Maramdi Madrasa Singasina Muslim Singbu Hinganduna Thamlibane Amadi Government Madrasa dagi Thoroklaga Masjid ta Changkiba Ngasi Fauba Yaudri Hairakre Hariba Madrasa Singasidagi Maulana Amadi Kazi Singh Thoraklibane Masjid ki imam sing asisu madrasa da tamlakhibani hairaduna government ki madrasa sing thingzinaba lengak na loriba warip asina muslim community gi dharma gi oiba takpi tambibada akaiba thokhaloi hainasu deputy speaker asina makhata na hairakre panba yai Assam gi minister Himanta Biswa Sarmana Assam da state na ran toba madrasa amadi sanskrit tol sing thingzilagani haikrabane Assam Pumbada State na ran toba madrasa Chatruka Taralei masigi mathakta lengak na thadariba si lupa crore chaniga humpuni Nakalamaromda AIUDF ki chief amadi MP yoriba Badruddin Azmal na Karigumba Congress amadi AIUDF alliance na lagliba mikhala sigi matungda lengak paiba thoklabadi madrasa sing amuk hingat hangani cabinet mifam amada warep logduna madrasa Namak amuk hangdokani haiki adubo masigi pakhum oina minister Himanta Biswa Sarmana Congress amadi AIUDF ki alliance na kaidongaida lengak paibasu ngamloi loinana Assam da anoba madrasa ama fawba hangbagi mangdi mangluranu haina Badruddin Azmal da nakoinana pakhum pirakre Guwahati ki GMC Hospital da laying duna lairiba Assam gi hanagi CM Tarun Gogoi gi hakchangi phibam ngasi khara phagalakle Hospital asigi Superintendent Oriba Dr. Abhijit Sharma gi wafam matungina Tarun Gogoi gi oxygen gi level wangkhalak pagaloinana khongkhut leng otpasu ngamle hairi aduda sunatana wari watai sanaba yare su hairi ventilation dagi thorak khraba Tarun Gogoi hojikso dumak ICU dadi leiribani Ngarang dagi Assam amadi Mizoram ngamkhaida unkhatnaba hengalakre Assam gi miyoi ama Mizo singna kidnap tawduna pukhraba matung sina thengnabadagi hena unkhatnaba si hengalakibani Assam gi CM Sarbanan Sonowal na ngamkhai wathok asigi matangda lebaga sigi Home Minister Amit Sahada khut thingzinbinaba haijakre Assam gi Chief Secretary amadi DGP ngamkhai gi thokdok thokpa masida changsinkre Nakalamaromda Mizoram gi maikaidagi di ngarang ningthokaba numit Kasar district ki Intazul Loskar kauba masagi chahi nipu manga suraba drug lalonba miyoi ama nongmaizing numit ki nimidang drug thinba lakpada Young Mizo Association YMA na phaki mahakpu pharaba matung polista khusinaki hairakli tungda community health center amada admit toroba matung ningthokaba numit ki ayukta mahak sikhibani hairakli adubo Assam gi maikaidagi de mahak umangda uyanba chatkibada Mizo singna kidnap tawduna pukhraga hatokpani hairakli Matho asumna haukiba October gi tang 13 tagi hauna ngamkhai gi wathok tagi hingsa gi thokdok leptana thorokliba asida maikai animakna ngasi fawba yanaba purakpa ngamdri Cheragasida misi asigi matangda thihumba chathanaba NIA da sinabagi wafam khanari Panbayai Minister Suklaveidhana State Chief Secretary amadi DGP ga loinana ngasi numidang wairam leikitraba miyoi asigi mayumda chatuna imungi miyoi singa unakibaga loinana lenga ki maikidagi lupa lakh mangagi compensation oina check mana khusinakre Assam da sanglaba chahi chahumga humbudra marigi chatnabi thugaraduna Satradhikar amadi Bhakta Vaishnav Singhna handak chahidi Assam da Ras Mahotsav pangthoktanabagi warep laukre COVID pandemic na maram oiduna supnatagi ayuk nungthil da khakta kirtan tawduna Raj Mahotsav pangthokani hairi Maifagi Marfutaret Suba Awareness Campaign Kamranga Part 2 da laiba Sri Govinda Mandopta ngasi pangthokre President Member Oina Ima Sanathoi Seram Herazit Sanjenbam Navadev Thabalei Devi Malati Devi Amadi Memcha Devi na chingbana daista famki Sarkar gi thabakta thaba yadragadi aikhogi imalon tamlubagi kari kanari maramaduna imalon Manipuri asi Assam lenga ki official loan ohengadabani haina associate official loan ohengadabani haina mifamasina warep lauki
ngasi gi campaign asi lorba matung maira gi rally amasu chatki rally asida maifa joypur branch maitai leima maira paibi lob awapali maira paibi urabil maira paibi loinana maifa general headquarter gi mihut sing yauna govind gi mandop tagi horaga kamranga rail crossing fauba rally asi chatkibani Manipuri loan Assam lenga ki associate official loan ohengadabani ima loan na yaifare Manipuri loan kangadabani haibna chingba kholau kyana rally chatlingai da lauki Manipur gi by election gi damak vote khomnanabagi numit humni gi khongchatta ngasi Imphal da thunglakhiba Assam gi minister amadi Neda North East Democratic Alliance ki convener oriba Dr Himanta Biswa Sarmana ngasi thunglabaga Wangoi AC gi BJP mirep lukhoi gi vote khomladuna Manipur da BJP lengak lairiba makhaidi state asigi apunbagi saktam kairoi haikhre Hana Palamba Congress Lengakna Miyamda Thaugi Mamal Wankhanba Chahi Kaya blockade Taukibat Natana Atay Ahongba Chakutpa Amata Purakidesu Haiki Adubu Prime Minister Narendra Modi Nade Ban Amadi blockade Lehendana Chahi Kaya Manipur Miyam Gi Yaifanabagidamag Hotnaduna Laki Su Haiki Panbayai Himantana Imphal the Hek Thunglabaga CM Biren Galoinana Independent Mireb Oriba Abdul Nasigidamag Lilong Kendradasu Bot Khongki Saitu Kendra gi Congress ki mirep Lamting Thang Haukip na Kangpokpi district ki Kholep village chief Khaithang Haukip amadi mahaki machanupi yauna imungi miyoi singda yumda laktuna phuram le haina village chief asigi machanupi Mercy Haukip na ngasi paumi singda phongdorakre Congress mirep asigi machin manau mari amadi escort singna BJP sawgatpagi damak phuram bani haina mahaki machanupi asina makhatana paumi singda phongdorakhi Manipur State Film Development Society MSFDS na Sinduna Manipuri Cinema gi Golden Jubilee Thoram Mathang Chahi Habadi English Singani Kunmathoi gi January dagi horaga English Singani Kunithoi gi April gi tang mapan phauba chahi ama chupna pangthoklagani hairi Nagaland Assembly seat anigi by election da ngasi polling station marfutara mapanda vote thadanakre Punna Kendra Anigi, voter listing Nipum Doina, Mirep Nipangi Maraibak Lepkadoribane. Ngasigi Mikalasida, Southern Angami Constituency Makada, Jakma Police Station da NPF Amadi, NDPP Party Workers Singi Markta Kut Toknabagi, Togdok Tokibagi Paushu Lakli. Ngasi Dimapur amadi Dimapur dagi hozai tamna thorokpa bus ama Bokazan Police Station gi manung chana leiba Longbi Hanse Khungangda accident thokpadagi yamdrabda miyoi taret asoga panangkhre control mangkhibadagi lambi mapanda hoba u amada thingjinduna laibaktiba thodok asi thokibane thodok asi thoklaba matung driver na nanthokutuna chenaba hotnaki adubu tungda mahakpu police na tanaduna fakhi Assam ngasi COVID-19 gi anoba positive case chahum ga humbudrama pan phangkiba ga loinana apunba confirm case masing lagani ga lising taret chahum ga humpuma thoi yokre lising nipan ga chahum marfu mangana active oiri ngasi Assam da miyoi ani COVID na maram oiduna laikidaba ga loinana apunba laikidaba gi masing chamapan ga kuntramari yokre Tripura da ngasi anoba positive case chamaga kuntra taret phangkiba ga loinana apunba confirm case masing lising kuntra ga chamapan marfutaru yaukre lising amaga chahum kunma thoina active oiri ngasi Tripura da miyoi ani COVID na maram oiduna laikidaba ga loinana apunba laikidaba gi masing chahum ga nifutaret yaukre Manipur da ngasi anoba positive case chamaga yankai phangkiba ga loinana apunba confirm case masing lising taramapan ga chani nifumatho yaukre lising ahum ga chaunga marfutara taret na active oiri ngasi su Manipur da miyoi mari COVID na maram oiduna laikidaba ga loinana apunba laikidaba gi masing chamaga marfumari yaukre Arunachal Pradesh da apunba confirm case masing lising tara mariga chamapan marfutarani pane lising amaga chatret kunithoi na active oiri laikidaba gi masing kuntrani pane Meghalaya da ngasi anoba positive case humphum doi phangkiba ga loinana apunba confirm case masing lising mapan ga chatret nifuma thoi yaukre chamapan ga humphuni pana active oiri laikidabagi masing marfutarane Nagaland da ngasi anoba positive case yankai manga phangkiba ga loinana apunba confirm case masing lising mapan ga chama ga yankai ma thoi yaukre lising amaga chani kuntrani pana active oiri laikidabagi masing nifuni thoini Sikkim da apunba confirm case masing lising ahum ga chamapan humpu taret ne chani ga kuntra mapan na active oiri laikidabagi masing humbutra humdoi ne amadi Mizoram da apunba confirm case masing lising ani ga chatret marfutarani thoi ne chamri ga tara taret na active oiri laikidabagi masing amani
amadi India da ngasi gi oina hauzik fawda COVID-19 ge anova positive case lising ni phum doiga chatru yankhai mapan phangkhre masida state mapan gi report watli total positive case masing na lakh marfu doi dasmik ama amani total active case masing na lakh manga dasmik ahum ni total death na lakh amaga lising kulhum doi chaunga ga humudra mapan yaukhre ngasi gi oina hauzik fawda India da COVID number moiduna miyoi chamri ga nifu leikhidre aroibada atopa pausingda ngasi Gujarat, Madhya Pradesh, Uttar Pradesh, Jharkhand, Karnataka, Odisha, Haryana, Chhattisgarh, Telangana amadi Nagaland yauna punna state taragi assembly seat yankhai marida by election gi oina vote thadanakhre panba yai polling station khudingmakta voter yamlabada lising amadagi hena vote thadaba yadaba maramna polling station su hanadagi saruk ani hengathanki Madhya Pradesh ki manung channa leiba Panna Tiger Reserve asi kai yokhanaba hotnabada achouba thodang lobagidamag UNESCO Biosphere Reserve oina sakkhangkhre panba yai transboundary sites kunmathoi yauna leibak chamaga kumapanda Biosphere Reserve chatret ka taramari leiribani Chahi mari khudingi pangthokpa yankhai mapan suba US ki presidential election gi vote thadaba ngasidagi haukhre mathangi khangadoriba president asigi mikhalda voter singna hanaga yengnarubda vote thadaba yamnamak thorakpa uwa fangli mail ballots amadi early and advanced voting da chaurakna vote million chamamukna mangjonglana vote thadana khrabani Republican Party dagi lakpa haujiksu president oiriba Donald Trump amadi Democratic mirep oiriba Joe Biden gi marakta yamnamak kanna lamba taunari Hanegi US President Barack Obama na mahaki matamda Vice President oiramba Joe Biden gi damak kanna vote khongki Survey kharagi matungina haujik fawada Joe Biden na mangzil thaduna chatli mathang chahi gi lakliba January gi tang tarukta result lauthokadoribani aduga January gi tang kundana nauna khangadoriba US President na wasak logadoribani amadi handak nong manini asida malemgi mafam kayada terrorist ki kahenba thong kya leptana chatharakli France amadi Afghanistan gi matung ngasina Austria gi Vienna da kahenba miyoi kharana nongmai paiduna laklaga terrorist kharana Central Vienna da miyoi ani kaptana hatpaga loinana kaya amana asoga pannangkhre gunman amadi police na kaptana hatkhi aduga atopa gunman amadi haujik phawba thiba phangdre panba yai sargi mayol maktada thokiba nongmai kapagi thogdogasi covid lockdown amukhana thamdringai gi miyam na maning tamna bar amadi restaurant ta chatnaringai manungdani ngasi gi oina di Arambai News Guwahati da Manipuri Pao sandok chaba matang solution zabaga loinana amukasu hanna khurumjari